ngasibaw ki time bound da yam kana trending oina viral chakhalai ba zumba na mayam thingnari ba mayam tigi scroll tawda dum thingna biramani thajai share to bidana like to bidana comment bidana adum ki opinion mayam thaga pirei je hayodi usu fanam uzare adu yengsu yengjare ado kaino harakan da sengna number 1 point cyber bully or rumors akhoina spread to bose simadi am thina I strongly condemn this motion as well maram kai gino hayamatam da karigumba ama particular report ama koina xyz kaino khangdabida asengba je kaino khangdringai da koina khoi assumption sine hekta level se wangkhat khraga mi amagi career da sokpa yaba pota habadi professional haba amaga personal haba amaga ani je set tawga leramine ba so personal khatang koina magi personal dana maram mohelaga magi professionalism do koina kothoga mi amagi chakthak thaliba poto koina mabukta thangna yanbagi mong da tawbi basimadi sengna nungai tabam su phaujei ko as a viewer amoina mayam gi aisu social media paiba mi amoina aduga haiba nupa macha ji gi magi jumba career da ngasi wauda like 8 years of magi experience da aina sun thengna jar ko matam da satra lising amagi mathak tadi pnam yam ngang khalle yam thini yame isa maksu magi visit tau zarore magi academy or haksel haiba keno sida ko ado negative complaint anta lakpo udri or social media da su negative complaint lakpo udri ba kariguma negativity me am complaint thangalakpa dai magi keno da magi character basis ta lakpa me am oiram taraga di record khara leram taraga di koina khana ba yae ba e masis mai ta mi oiram ba yae ko sini na adu su sukna nataba sukmatagi magi personal reason namada mayam sina flash to biraga aseng mana karino achum mana karino khangdabida puthoga yonbi basidi adom gi isa isu da or isin now da or ichi isan da thok taraga di adom kari phaubi gani I mean seriously there's a big question mark si loina mak khanba ya ba ngamnar ba ngak tenen thajai maram di social media am paira ba haiba si ai gi wakal da khanba pot to aina comment pu ira poira su caption bi ira poira su ira ineba that means you are matured adult tilo eram gani ba comment pire me am se ko ado pare magi personal life to so osuno ba magi mamaga maga namina photo ba ko thagat piraga adu du haidi cham chakhota ba comment sidai sum pa bane haidi migi body part private part ka se pallaga ga ngang ba si je kaino khoi gi laibak to loi thet pagi pot amu oire hai tare ne khoi je adi manipur ji hujik se communal rights tho lai ne ba tangta ba habi je purak ta gi lai ba lam amane ba khoi gi iramdam je ko ado si gi marak sida amuka mu mi atokpa hai tare ne haidi khoi gi against ta lai ba community sing na harau na bagi masak se khoi no hin sana create tau jare ba aduga on top of that kaino harakanda wari nungaina ba mi amagi wrongly interpret sengna hagadi Facebook se id miwa book ina hiningi kaino harakanda aseng ba chumbara ma khangda bida khogi nga haki wari nungaina ba content create tawning ba pasha taning basing sidam masagi video se sem hona ba photo ma sem hora ha phawraga id like views sigum basigi pot ta haitare ne hidan na bagi pot am su lakhal ai kanna simadi haiman ba thu oi seng na ko aduga asengba wari je khangning taragadi ai karigumba khara as per my knowledge and belief aduga aina haijaga dubi sing je aina kairu lekai sing dagi ujarak patajarak pasing duni ko habadi mayam gi wakhalon da nupi si gi nupa macha sina nupi se ama selamaga amuka mu nupi mu chela pu sat khi habane ba lot khre haba si mayam gi kok to je was still stuck to lairi ba ado the fact is nupi sina nupa si gi mayum da lakshan bani nupa sina nupi se ahan bagi nupi se chen manate habadi case thangal iba magi keno da laiba nupi se nupas na chen banate nupis na nupas da namdana lakhan gi bane aduga khoi magi manungi wari du di khoina yamna kana su flash tawning dre ado nung hai basi di hunari gai su nungdum ji hunari gai su dum loiba nai de khun na ba dum amana draga amada gem phang kani ko ado sigi pot idea amta gi stand ro ngang badina te but habadi fact ma di me am ju khamina se habani da habadi wakal je sagat pa haira bangak tani han thajai aina aduna adum sagat pa haidi dimension mari mak tagi yengaga sagat laga karam mana hena magi positive response taige aduga marks scoring tause ba adu kanda judgment piece ba ko aduna tabida eta kang da mi amna thagala abani adu eram ni ne aina hana khanbra chumme kaina nang noina khali du kari no sine hangningi je noina khali chu chumma bra ba prithvi chu loina uraba gi mong da khoi gi mi am gi life ta manghan na bagi podam mo helle ba ko aduga akon bagi nu piece di ma nu si jab nu pini ma nu si jab nu piece ga maga lot ki bane haitare lot le i maram je kari maram gi no habadu ma su cyber harassment nupi dugi harassment me am lakpagi oiram ba yai haina su assume to bomu yai ba khana ba yai ba habadi nupa je lamchat lu da nupa oiram gani kholam gani na am assume to bu yara gadi nupi duna lakaga chakat mongonda harassment pibadagi nupa sin chen ge bani haina mu assume to bose ka do bugi yaroi do no haina aina su question tawi ko
अदुगा हिरम खुदिमक्तसु नुपीना लो चुमनी हाबसु लैतेना खली अदुगा नुपा खुदिमंगसु लाननी हाबसु लैतेना खल्ले सिमदी कगिनो हारकांदा नुपासना नुपीसना नुपीगी मयमदा नुपासिगी मयमदा लाक्षनगे हाबसे लाक्षलगा लेसलपनी नमदन चलपनी हाबसे सिमदी करी लेकाय मयामना सखीने थैंक यू सो मच